ꯔꯝꯌꯥ 6:1 ꯅꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯍꯥꯏꯔꯤ? ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯄꯥꯞꯇ ꯂꯩꯈꯤꯒꯗ꯭ꯔꯥ? ꯊꯥꯔꯠ ꯄꯣꯜꯅ ꯃꯤꯁꯤꯡꯗ ꯇꯝꯕꯤꯔꯝꯂꯤ ꯃꯗꯨꯗꯤ ꯄꯥꯞ ꯑꯁꯤ ꯁꯃꯁ꯭ꯌꯥ ꯑꯃꯅꯤ, ꯑꯗꯨꯕꯨ ꯊꯧꯖꯥꯜꯅ ꯄꯥꯞꯇꯒꯤꯗꯤ ꯆꯥꯎꯕ ꯍꯦꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯁ꯭ꯋꯔꯅ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗ ꯃꯃꯥꯏ ꯂꯩꯖꯔꯕꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯂꯥꯛꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯈ꯭ꯔꯤꯁꯇꯕꯨ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯑꯣꯏꯅ ꯂꯧꯁꯤꯟꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯕ ꯊꯋꯥꯏꯗ ꯑꯣꯏꯔꯤꯕ ꯑꯊꯨꯞꯄꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯍꯟꯕꯤꯕ ꯍꯧꯔꯛꯀꯅꯤ꯫ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯁꯤꯔꯒ ꯁ꯭ꯋꯔꯒꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯈꯛꯇ ꯅꯠꯇꯦ, ꯃꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯀꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗꯒꯤꯁꯨ ꯍꯦꯜꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯅꯣꯟ ꯅꯣꯟꯕ ꯃꯑꯣꯡ ꯑꯃ ꯄꯥꯡꯖꯩ, ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯑꯅꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯏ꯫ ꯑꯩꯈꯣꯏꯁꯤ ꯊꯋꯥꯏꯗ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯕꯤꯕ ꯑꯁꯤ ꯈꯛꯇꯪ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯨ ꯏꯅꯧ ꯅꯧꯔꯛꯏ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯍꯥꯛꯀꯤ ꯃꯅꯨꯡꯗ ꯑꯐꯕ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯃ ꯂꯥꯛꯏ, ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗꯦ, ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯃꯤ ꯑꯁꯤꯗ ꯂꯥꯏ ꯐꯠꯇꯕꯅ ꯅꯝꯊꯗꯨꯅ ꯂꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯃꯤ ꯑꯁꯤꯕꯨ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯄꯤꯖꯅꯅꯕ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯇꯧ ꯍꯥꯏꯔꯛꯄ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯃꯇꯝ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯈꯣꯏꯅ ꯉꯝꯕꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨ ꯊꯦꯡꯅꯕ ꯍꯧꯔꯛꯀꯅꯤ, ꯑꯩꯈꯣꯏ ꯆꯥꯎꯈꯠꯂꯛꯀꯅꯤ꯫ ꯅꯍꯥꯛꯅ ꯆꯥꯎꯈꯠꯂꯛꯂꯕꯗꯤ ꯃꯗꯨ ꯐꯔꯕꯅꯤ꯫ ꯅꯪ ꯄꯨꯛꯅꯤꯡ ꯍꯟꯊꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ, ꯃꯔꯝꯗꯤ ꯅꯪ ꯌꯧꯗ꯭ꯔꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯗꯤ ꯅꯪ ꯍꯧꯖꯤꯛꯁꯨ ꯆꯥꯎꯈꯠꯄ ꯂꯦꯞꯇ꯭ꯔꯤꯕꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯧꯕ ꯉꯝꯗꯕꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯍꯟꯊꯗꯨꯅ ꯃꯇꯝ ꯑꯃ ꯂꯦꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯕ ꯉꯝꯍꯟꯗꯦ꯫ ꯑꯩꯈꯣꯏꯁꯤ ꯂꯦꯞꯇꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯁꯥꯍꯣꯡꯗ ꯍꯣꯡꯂꯛꯂꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ꯫ ꯂꯦꯞꯇꯅ ꯍꯣꯡꯂꯛꯂꯤ꯫ ꯖꯤꯁꯨꯅ ꯂꯦꯞꯇꯅ ꯏꯁ꯭ꯋꯔꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯍꯥꯏꯖꯔꯤ꯫ ꯄꯣꯜꯅ ꯍꯥꯏ, ꯑꯩꯅ ꯇꯣꯟꯊꯕꯗꯁꯨ ꯑꯌꯥꯝꯕ ꯄꯦꯟꯕ ꯇꯝꯖꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯀꯟꯕꯤꯕ ꯐꯪꯕꯒꯤ ꯄꯦꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯄꯦꯟꯕ ꯇꯝꯖꯔꯦ, ꯑꯩꯅ ꯅꯨꯡꯁꯤꯕꯗ ꯆꯠꯄꯁꯨ ꯇꯝꯖꯔꯦ, ꯑꯍꯦꯟꯕꯗꯒꯤ ꯅꯥꯟꯊꯣꯛꯄ ꯑꯗꯨ ꯑꯩꯅ ꯇꯝꯖꯔꯦ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯝꯂꯤꯕꯅꯤ, ꯑꯗꯨꯒ ꯃꯁꯤ ꯑꯐꯕ ꯑꯃꯅꯤ꯫ ꯑꯩ ꯃꯈꯥ ꯇꯥꯅ ꯆꯠꯂꯤ꯫ ꯍꯜꯂꯦꯂꯨꯌꯥ! ꯑꯩ ꯅꯉꯣꯟꯗ ꯑꯉꯛꯄ ꯑꯃ ꯍꯥꯏꯌꯨꯔꯥ? ꯒꯂꯥꯇꯤꯌꯥꯒꯤ 2:10 ꯍꯥꯏ, ꯍꯧꯖꯤꯛ ꯍꯤꯡꯖꯔꯤꯕꯁꯤ ꯑꯩꯅ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯗ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯂꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯤꯡꯖꯔꯤꯕ ꯑꯁꯤ ꯑꯩꯒꯤꯗꯃꯛ ꯃꯁꯥꯃꯛꯄꯨ ꯄꯤꯊꯣꯛꯈꯤꯕ ꯑꯃꯗꯤ ꯁꯤꯕꯤꯈꯤꯕ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯍꯤꯡꯖꯔꯤꯕꯅꯤ꯫ ꯃꯁꯤ ꯇꯁꯦꯡꯅ ꯃꯄꯨꯡ ꯐꯥꯔꯕ ꯃꯤ ꯑꯃꯒꯤ ꯋꯥꯍꯩꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇ꯭ꯔꯤꯉꯩ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯄꯣꯜ ꯑꯁꯤ ꯅꯧꯅ ꯄꯣꯛꯈ꯭ꯔꯕꯅꯤ꯫ ꯗꯦꯃꯥꯀꯁꯀꯤ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯍꯤꯡꯂꯤꯕ ꯑꯁꯤ ꯑꯩꯅ ꯅꯠꯇꯦ, ꯑꯩꯒꯤ ꯍꯛꯆꯥꯡꯗꯤ ꯈ꯭ꯔꯤꯁꯇꯒ ꯁꯤꯃꯤꯟꯅꯖꯔꯦ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯕ ꯌꯥꯖꯔꯦ꯫ ꯑꯩꯈꯣꯏꯅ ꯑꯌꯨꯛ ꯈꯨꯗꯤꯡ ꯌꯥꯍꯧꯕꯗ ꯅꯨꯃꯤꯠꯇꯨꯃ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔ ꯁꯤ ꯇꯧꯕꯤꯌꯨ, ꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ, ꯄ꯭ꯔꯚꯨ, ꯅꯍꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯟꯕꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯥꯝꯖꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯆꯍꯤ 1.5 ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯏꯁ꯭ꯋꯔꯗ ꯑꯩꯅ ꯍꯥꯏꯖꯔꯝꯃꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯈꯪꯕ꯭ꯔꯥ? ꯃꯈꯣꯏꯗ ꯅꯪꯅ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯨ ꯅꯪꯅ ꯇꯧꯕ ꯇꯟꯗꯤ ꯇꯜꯂꯒ ꯇꯣꯛꯑꯣ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯣ, ꯍꯜꯂꯦꯂꯨꯌꯥ! ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯑꯉꯝꯕ ꯑꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯂꯩꯗꯤ ꯂꯩꯔꯕ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯠꯊꯣꯛꯄ ꯑꯗꯨ ꯄꯥꯝꯗꯕꯒꯤ ꯏꯁ꯭ꯋꯔꯗ ꯑꯣꯏꯅ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯁꯤ ꯀꯌꯥꯔꯛ ꯇꯧꯈ꯭ꯔꯦ꯫ ꯀꯅꯥꯅꯣ ꯑꯃꯅ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯖꯕꯗꯨ ꯃꯍꯥꯛꯅ ꯄꯥꯝꯗꯦ꯫ ꯄꯗ 2, ꯔꯣꯃꯤꯌꯥ 6, ꯑꯩꯈꯣꯏ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯂꯤ꯫
ꯃꯗꯨ ꯈꯛ ꯑꯣꯏꯗꯁꯅꯨ ꯄꯥꯞꯇ ꯁꯤꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯀꯔꯝꯅ ꯍꯤꯡꯈꯤꯒꯗꯒꯦ? ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯖꯕ ꯃꯤꯠꯀꯨꯞꯇꯨꯗ ꯑꯩꯈꯣꯏꯁꯤ ꯄꯥꯞꯂꯣꯝꯗ ꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯄꯥꯞꯂꯣꯝꯗ ꯁꯤꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯗꯤ ꯅꯍꯥꯛ ꯄꯥꯞ ꯑꯗꯨ ꯍꯟꯅ ꯇꯧꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯒꯤ ꯍꯛꯆꯥꯡꯅ ꯇꯧꯅꯤꯡꯕꯗꯤ ꯌꯥꯏ, ꯋꯥꯈꯜꯅ ꯇꯧꯅꯤꯡꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯨꯡꯅꯗꯤ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯣꯏꯔꯕ ꯅꯧꯅ ꯄꯣꯛꯂꯕ ꯅꯍꯥꯛꯅꯗꯤ ꯄꯥꯞ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯅꯅꯤ ꯅꯍꯥꯛꯅ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯗꯨ꯫ ꯅꯪꯅ ꯍꯔꯥꯎꯅ ꯄꯥꯞ ꯇꯧꯕ ꯉꯝꯂꯝꯕꯗꯤ ꯅꯪꯅ ꯅꯧꯅ ꯄꯣꯛꯇ꯭ꯔꯤꯉꯩꯗꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯊꯃꯣꯏ ꯀꯥ ꯍꯦꯟꯅ ꯀꯟꯁꯤꯟꯗ꯭ꯔꯤꯈꯩꯗꯤ, ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯍꯥꯏꯕꯗ ꯅꯪꯅ ꯈꯪꯖꯟꯅꯗꯕ ꯇꯧꯗ꯭ꯔꯒꯗꯤ ꯄꯥꯞ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯑꯃ ꯑꯣꯏꯔꯦ꯫ ꯑꯁꯨꯝ ꯇꯧꯕꯁꯤꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏ꯫ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯕꯞꯇꯥꯏꯖ ꯂꯧꯈ꯭ꯔꯕ ꯃꯈꯩꯅ ꯏꯕꯨꯡꯉꯣꯒꯤ ꯁꯤꯕꯒꯤꯗ ꯕꯞꯇꯥꯏꯖ ꯂꯧꯔꯦ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯥ? ꯅꯍꯥꯛꯅ ꯏꯁꯤꯡꯗꯨ ꯀꯨꯝꯊꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯑꯣꯏꯔꯤꯕ ꯃꯤꯗꯨ ꯐꯨꯝꯂꯦ ꯍꯥꯏꯕ ꯇꯥꯛꯂꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯅꯧꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯧꯒꯠꯂꯦ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯖꯕ ꯃꯤꯠꯀꯨꯞꯇꯨꯗ ꯊꯋꯥꯏꯗ ꯍꯥꯟꯅꯅ ꯇꯣꯡꯈ꯭ꯔꯕꯅꯤ꯫ ꯏꯁꯤꯡꯗ ꯂꯨꯞꯄ ꯍꯥꯏꯕꯁꯤꯗꯤ ꯃꯄꯥꯟꯊꯣꯡꯒꯤ ꯈꯨꯗꯝꯅꯤ꯫ ꯃꯁꯤꯗꯤ ꯌꯦꯛꯅꯕꯒꯤ ꯊꯋꯥꯏꯗꯨꯗ ꯑꯩ ꯄꯥꯞꯇ ꯁꯤꯖꯔꯦ, ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯔꯤ, ꯄꯨꯝꯅꯧ ꯅꯧꯕ ꯃꯤ ꯑꯃ ꯑꯣꯏꯖꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤꯕꯅꯤ꯫ ꯃꯄꯥꯒꯤ ꯃꯇꯤꯛ ꯃꯉꯥꯟꯒꯤ ꯃꯄꯥꯅ ꯈ꯭ꯔꯤꯁꯇꯕꯨ ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯤꯡꯒꯠꯄꯤꯕꯒ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅꯁꯨ ꯍꯤꯡꯕꯒꯤ ꯑꯅꯧꯕ ꯃꯆꯠ ꯆꯠꯄ ꯌꯥꯅꯅꯕ ꯁꯤꯕꯒꯤꯗ ꯕꯦꯞꯇꯥꯏꯖ ꯂꯧꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕꯨ ꯏꯕꯨꯡꯉꯣꯒ ꯐꯨꯝꯃꯤꯟꯅꯔꯦ꯫ ꯑꯗꯨꯅ ꯄꯣꯜꯅ ꯒꯂꯥꯇꯤꯌꯥꯒꯤ ꯃꯤꯁꯤꯡꯗ ꯅꯈꯣꯏꯅ ꯑꯐꯕ ꯇꯧꯕꯗ ꯆꯣꯛꯊꯕ ꯉꯥꯏꯒꯅꯨ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯑꯗꯨꯅ ꯑꯐꯕ ꯑꯗꯨꯝ ꯇꯧꯕꯤꯌꯨ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯅꯍꯥꯛꯅ ꯑꯐꯕ ꯁꯨꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯐꯕ ꯐꯣꯜ ꯑꯗꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯅꯍꯥꯛꯅ ꯑꯐꯕ ꯐꯣꯜ ꯑꯗꯨ ꯐꯪꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯐꯕ ꯊꯕꯛ ꯑꯗꯨ ꯃꯇꯝ ꯈꯔꯗꯤ ꯇꯧꯕ ꯇꯥꯏ꯫ ꯅꯍꯥꯛꯅ ꯃꯔꯨ ꯍꯨꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯗꯨ ꯂꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯏ꯫ ꯄꯗ 5. ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣꯒꯤ ꯁꯤꯕꯒꯤ ꯃꯇꯧꯗ ꯏꯕꯨꯡꯉꯣꯒ ꯂꯣꯏꯅꯅ ꯇꯤꯟꯅꯔꯛꯂꯕꯗꯤ ꯏꯕꯨꯡꯉꯣꯒꯤ ꯍꯤꯡꯒꯠꯄꯒꯤ ꯃꯇꯧꯗꯨꯗ ꯑꯩꯈꯣꯏ ꯇꯤꯟꯅꯒꯅꯤ꯫ ꯄꯥꯞꯀꯤ ꯍꯛꯆꯥꯡ ꯃꯥꯡꯈꯤꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯞꯇ ꯍꯦꯟꯅ ꯀꯨꯏꯅ ꯃꯤꯅꯥꯏ ꯑꯣꯏꯗꯅꯅꯕ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯃꯤ ꯑꯗꯨ ꯏꯕꯨꯡꯉꯣꯒ ꯂꯣꯏꯅꯅ ꯀ꯭ꯔꯣꯁꯇ ꯁꯤꯃꯤꯟꯅꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯏ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯌꯥ ꯇꯥꯗ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯍꯟꯅꯤꯡꯏ, ꯃꯔꯝꯗꯤ ꯅꯍꯥꯛꯁꯤ ꯅꯁꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕ, ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯖꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯍꯧꯒꯠꯇꯨꯅ ꯏꯁ꯭ꯋꯔꯅ ꯍꯤꯡꯍꯟꯅꯤꯡꯂꯤꯕ ꯄꯨꯟꯁꯤꯗꯨ ꯀꯩꯗꯧꯅꯨꯡꯗ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯅꯪꯕꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯅꯪꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯍꯦꯜꯂꯤ꯫ ꯅꯍꯥꯛ ꯇꯁꯦꯡꯅ ꯑꯆꯧꯕ ꯃꯤ ꯑꯃꯅꯤ꯫ ꯅꯍꯥꯛ ꯑꯉꯛꯄ ꯈꯨꯠꯁꯦꯝ ꯑꯃꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯑꯃ ꯌꯥꯎꯔꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯅꯉꯣꯟꯗ ꯄꯤꯔꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯨ ꯅꯉꯣꯟꯗ ꯍꯥꯞꯄꯤ꯫ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯑꯃꯅ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯂꯧꯊꯣꯛꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕꯗꯨ ꯑꯩꯈꯣꯏꯗ ꯄꯤꯕꯤ꯫ ꯈ꯭ꯔꯤꯁꯇꯒꯤ ꯏꯒꯤ ꯃꯄꯥꯟꯗꯒꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯅ ꯆꯨꯝꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯊꯋꯥꯏꯗ ꯑꯆꯨꯝꯕ ꯂꯩ, ꯑꯔꯥꯟꯕ ꯅꯠꯇꯦ꯫ ꯋꯥꯈꯜꯗ ꯂꯥꯜꯂꯝꯕ ꯌꯥꯏ, ꯍꯛꯆꯥꯡꯗ ꯂꯥꯜꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯋꯥꯏꯗꯗꯤ ꯑꯆꯨꯝꯕ ꯂꯩ꯫ ꯅꯉꯣꯟꯗ ꯏꯁ꯭ꯋꯔꯒꯤ ꯑꯆꯨꯝꯕ ꯑꯗꯨꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯤ꯫ ꯑꯆꯨꯝꯕ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯂꯩ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯑꯆꯨꯝꯕ ꯇꯧꯅꯤꯡꯕꯒꯤ ꯈꯨꯠꯂꯥꯏ, ꯄꯥꯡꯒꯜ ꯑꯗꯨ ꯄꯤꯗ꯭ꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯕꯨ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯆꯨꯝꯕ ꯇꯧ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯛ ꯍꯥꯏꯕꯤꯔꯣꯏ꯫ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯈꯨꯠꯂꯥꯏ ꯑꯗꯨ ꯂꯩꯔꯕꯅꯤ, ꯄꯥꯡꯒꯜ ꯑꯗꯨ ꯂꯩꯔꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏ ꯐꯠꯇꯕꯅꯗꯤ ꯅꯉꯣꯟꯗ ꯃꯁꯤ ꯈꯪꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯅꯪꯒꯤ ꯑꯁꯣꯏꯕ, ꯅꯪꯒꯤ ꯑꯁꯣꯟꯕ ꯑꯃꯗꯤ ꯅꯪꯅ ꯇꯧꯈꯤꯕ ꯑꯗꯨ ꯈꯛꯇꯪ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ
ꯅꯍꯥꯛꯅꯁꯨ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯗ ꯍꯟꯗꯨꯅ ꯉꯥꯡꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯩ ꯈ꯭ꯔꯤꯁꯇꯗ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯣꯏꯔꯕꯅꯤ꯫ ꯑꯩ ꯂꯥꯟꯉꯝꯕꯗꯒꯤ ꯂꯥꯟꯉꯝꯕꯅꯤ꯫ ꯑꯩꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯀꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯩꯅ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯗ ꯑꯩ ꯂꯩꯔꯝꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ ꯃꯔꯝꯗꯤ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛꯁꯨ ꯇꯝꯂꯤ, ꯑꯩ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯂꯦ꯫ ꯈ꯭ꯔꯤꯁꯇꯗ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯋꯥꯈꯜ ꯊꯝꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯒꯤ ꯗꯥꯌꯤꯇ꯭ꯌ ꯑꯁꯤ ꯏꯁꯥꯅ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯄꯗ 10ꯗ ꯃꯔꯝꯗꯤ ꯏꯕꯨꯡꯉꯣꯅ ꯁꯤꯈꯤꯕ ꯃꯁꯤ ꯑꯗꯨ ꯏꯕꯨꯡꯉꯣꯅ ꯄꯥꯞꯂꯣꯝꯗ ꯑꯃꯨꯛꯇ ꯁꯤꯈꯤꯕꯅꯤ, ꯑꯗꯨꯒ ꯏꯕꯨꯡꯉꯣꯅ ꯍꯤꯡꯂꯤꯕ ꯃꯍꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯔꯣꯝꯗ ꯍꯤꯡꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯅꯈꯣꯏ ꯅꯁꯥꯅꯁꯨ ꯄꯥꯞꯇ ꯁꯤꯔꯕꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯅꯖꯧ꯫ ꯁꯤꯡꯊꯥꯅꯖꯧ ꯍꯥꯏꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯈꯟꯊꯕ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯛ ꯅꯁꯥꯅ ꯅꯁꯥꯒꯤꯗꯃꯛ ꯀꯔꯝ ꯍꯥꯏꯅ ꯈꯜꯂꯤꯕꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯈꯟꯗꯦ, "ꯑꯣ, ꯑꯩ ꯃꯁꯤꯒꯤ ꯑꯊꯦꯝꯕꯁꯤ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯣ ꯏꯁ꯭ꯋꯔ, ꯑꯩꯒ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯣꯏꯅꯕ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯍꯥꯛꯄꯨ ꯆꯠꯍꯟꯕꯤꯈ꯭ꯔꯣ ꯏꯁ꯭ꯋꯔ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ"꯫ ꯍꯣꯏ, ꯅꯍꯥꯛꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯐꯝꯗꯨꯗ ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯀꯤ ꯏꯃꯨꯡꯗꯨꯗ ꯅꯪ ꯈꯛꯇꯪ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯔꯕꯗꯤ, ꯅꯪꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯆꯠꯇꯨꯅ ꯃꯈꯣꯏꯕꯨ ꯄꯨꯔꯥ ꯑꯃꯝꯕꯗ ꯂꯩꯍꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯟꯕ ꯑꯗꯨꯒ ꯆꯍꯤ ꯑꯃꯔꯣꯝ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯅ ꯐꯒꯅꯤ꯫ ꯅꯍꯥꯛ ꯅꯁꯥꯃꯛ ꯄꯥꯞꯇ ꯁꯤꯈ꯭ꯔꯕꯅꯤ, ꯑꯆꯨꯝꯕꯗ ꯍꯤꯡꯂꯕꯅꯤ ꯍꯥꯏꯅ ꯈꯟꯖꯧ꯫ ꯅꯍꯥꯛ ꯅꯁꯥꯃꯛꯄꯨ ꯀꯔꯝ ꯍꯥꯏꯅ ꯈꯜꯂꯤꯕꯒꯦ? ꯅꯍꯥꯛꯅ ꯑꯆꯥꯄꯣꯠ ꯄ꯭ꯂꯦꯠ ꯑꯃ ꯎꯔꯦ, ꯃꯗꯨ ꯑꯃꯈꯛꯇꯗꯤ ꯆꯥꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯒꯅꯤ, "ꯑꯣ, ꯑꯩ ꯑꯆꯥꯄꯣꯠ ꯑꯃꯈꯛ ꯆꯥꯕ ꯌꯥꯔꯣꯏ"꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ, ꯅꯪ ꯑꯆꯥꯄꯣꯠ ꯑꯃꯈꯛ ꯆꯥꯕ ꯌꯥꯒꯅꯤ, ꯑꯅꯤꯈꯛ ꯆꯥꯕ ꯌꯥꯒꯅꯤ, ꯀꯔꯤꯃꯠꯇ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯒꯅꯤ꯫ ꯅꯍꯥꯛ ꯅꯧꯅ ꯄꯣꯛꯈ꯭ꯔꯕꯅꯤ, ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯜꯂꯕꯅꯤ, ꯑꯗꯨꯅ ꯑꯆꯥꯄꯣꯠ ꯃꯆꯦꯠ ꯑꯃꯅ, ꯕꯤꯌꯔ ꯕꯣꯇꯜ ꯑꯃꯅ, ꯗ꯭ꯔꯒ ꯑꯃꯅ ꯅꯪꯕꯨ ꯐꯥꯍꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯕ ꯑꯃꯈꯛꯇꯤ ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯈꯪꯖꯕꯁꯤꯅꯤ, ꯑꯗꯨꯒ ꯃꯁꯤ ꯅꯍꯥꯛꯅ ꯃꯨꯟꯅ ꯈꯪꯏ ꯍꯥꯏꯕꯁꯤ ꯂꯥꯏ ꯐꯠꯇꯕꯗꯁꯨ ꯈꯪꯍꯜꯂꯨ꯫ ꯅꯍꯥꯛꯅ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯆꯔꯆꯇ ꯂꯩꯔꯤꯉꯩꯗ ꯂꯥꯟꯒꯤ ꯏꯁꯩ ꯁꯛꯄꯁꯤꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯦ꯫ ꯅꯁꯥꯅ ꯅꯁꯥꯕꯨ ꯈꯪꯖꯕ ꯑꯁꯤꯅ ꯋꯥꯐꯝ ꯑꯃꯅꯤ꯫ ꯑꯦꯃꯦꯟ꯫ ꯑꯗꯨ ꯑꯩꯗꯤ ꯉꯝꯗꯦꯅꯦ, ꯉꯝꯃꯣꯏꯅꯦ ꯑꯩꯗꯤ꯫ ꯅꯁꯥꯅ ꯈꯪꯖꯧ ꯃꯗꯨꯗꯤ ꯅꯍꯥꯛ ꯏꯁ꯭ꯋꯔꯗ ꯍꯤꯡꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯄꯥꯞꯇ ꯁꯤꯈ꯭ꯔꯕꯅꯤ꯫ ꯄꯗ 12 ꯃꯔꯝꯁꯤꯅ ꯅꯈꯣꯏꯒꯤ ꯁꯤꯒꯗꯕ ꯍꯛꯆꯥꯡꯗ ꯄꯥꯞꯅ ꯅꯤꯡꯊꯧꯒꯨꯝ ꯄꯥꯟꯗꯁꯅꯨ꯫ ꯐꯔꯦ, ꯃꯗꯨꯗꯤ ꯃꯌꯥꯝ ꯄꯗ 13ꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕꯤꯔꯕ꯭ꯔꯥ? ꯄꯟꯗꯨꯞ 6 ꯄꯗ 13 ꯑꯗꯨꯒ ꯃꯈꯣꯏ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯑꯗꯨ ꯙꯔꯃ ꯆꯦꯟꯗꯕꯒꯤ ꯈꯨꯠꯂꯩꯒꯨꯝ ꯄꯥꯞꯇ ꯀꯠꯄ ꯇꯣꯛꯎ, ꯑꯗꯨꯕꯨ ꯅꯈꯣꯏ ꯅꯈꯣꯏꯒꯤ ꯅꯁꯥꯃꯛ ꯏꯁ꯭ꯋꯔꯗ ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯍꯤꯡꯕ ꯃꯤꯁꯤꯡꯒꯨꯝ ꯅꯈꯣꯏ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯑꯗꯨ ꯏꯁ꯭ꯋꯔꯗ ꯙꯔꯃ ꯆꯦꯟꯕꯒꯤ ꯈꯨꯠꯂꯥꯏꯒꯨꯝ ꯀꯠꯊꯣꯛꯎ꯫ ꯔꯣꯃꯤꯌꯥ 6ꯀꯤ ꯄꯗ 16ꯗ ꯍꯥꯏ ꯏꯟꯅꯕ ꯅꯈꯣꯏ ꯅꯁꯥꯃꯛ ꯀꯠꯊꯣꯛꯂꯕꯗ ꯅꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯤꯕ ꯃꯍꯥꯛ ꯑꯗꯨꯒꯤ ꯃꯤꯅꯥꯏꯁꯤꯡꯅꯤ ꯍꯥꯏꯕ ꯅꯈꯣꯏ ꯈꯪꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯃꯝꯕꯅ ꯐꯠꯇꯕ ꯍꯩꯅꯕ ꯑꯃꯗ ꯃꯤꯅꯥꯏ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯅꯈꯣꯏꯅ ꯂꯩꯔꯝꯒꯅꯤ, ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯅꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯤꯁꯤꯟꯕꯒꯤꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ
ꯊꯤꯡꯗꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯔꯛꯂꯦ ꯑꯗꯨꯕꯨ ꯏꯁ꯭ꯋꯔ ꯃꯥꯗꯤ ꯃꯄꯥꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯅ ꯑꯩꯈꯣꯏꯕꯨ ꯊꯤꯡꯕ ꯑꯗꯨ ꯄꯥꯝꯗꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯗꯒꯤ ꯆꯤꯡꯕꯤꯕ ꯄꯥꯝꯃꯤ ꯂꯝꯖꯤꯡꯕꯤꯕ ꯄꯥꯝꯃꯤ ꯂꯥꯏ ꯐꯠꯇꯕꯅꯗꯤ ꯅꯉꯣꯟꯗ ꯅꯝꯊꯔꯛꯀꯅꯤ ꯃꯍꯥꯛꯅ ꯏꯜꯂꯛꯀꯅꯤ ꯑꯣꯠꯂꯛꯀꯅꯤ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗꯒꯤ ꯑꯣꯏꯕꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯈꯪꯍꯜꯂꯛꯀꯅꯤ ꯃꯍꯥꯛꯇꯤ ꯇꯞꯄꯤ ꯌꯥꯝꯅ ꯄꯤꯛꯅ ꯇꯞꯅ ꯈꯪꯍꯜꯂꯛꯀꯅꯤ ꯈꯪꯍꯧꯗ꯭ꯔꯕꯗꯤ ꯂꯧꯁꯤꯟꯖꯕ ꯉꯝꯍꯧꯔꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯈꯣꯏꯕꯨ ꯄꯥꯡꯕꯤꯗ꯭ꯔꯤꯕꯅꯣ ꯃꯃꯥꯗꯨꯅ ꯄꯣꯊꯥꯖꯅꯕꯒꯤꯗꯃꯛ ꯑꯉꯥꯡꯗꯨ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯁꯦꯟꯅꯕꯤꯗ꯭ꯔꯤꯕꯅꯣ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯉꯁꯤ ꯆꯔꯆ ꯂꯣꯏꯔꯒ ꯅꯍꯥꯛꯅ ꯆꯥꯛ ꯄꯤꯖꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯃꯥꯟꯅꯕꯁꯤꯡꯒ ꯀꯔꯤꯒꯤꯗꯃꯛ ꯂꯩꯊꯣꯛꯂꯤꯕꯅꯣ ꯃꯁꯤꯗꯤ ꯁꯨꯞꯅꯒꯤ ꯇꯧꯒꯗꯕ ꯃꯆꯥ ꯑꯃꯈꯛ ꯈꯪꯍꯟꯕꯅꯤ ꯑꯩꯁꯦ ꯅꯈꯣꯏꯗ ꯂꯨꯅ ꯇꯧꯅꯤꯡꯉꯦ ꯑꯩꯁꯨ ꯖꯤꯁꯨꯒꯨꯝꯅ ꯅꯣꯏꯕꯨ ꯂꯨꯅ ꯇꯧꯅꯤꯡꯉꯦ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯈꯣꯏ ꯀꯔꯤ ꯃꯥꯡꯖꯒꯗꯒꯦ ꯍꯥꯏꯕ ꯑꯃꯨꯛ ꯈꯜꯂꯛꯑꯦ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯗꯣꯏꯖꯥꯠꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯦ ꯁꯤꯒꯨꯝꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯋꯥꯈꯜ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ ꯏꯁ꯭ꯋꯔꯅ ꯇꯧꯍꯟꯅꯤꯡꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯤ ꯃꯇꯨꯡ ꯏꯜꯂꯤꯕꯅꯣ ꯍꯛꯆꯥꯡꯒꯤ ꯃꯇꯨꯡ ꯏꯜꯂꯤꯕꯔꯥ ꯊꯋꯥꯏꯒꯤ ꯃꯇꯨꯡ ꯏꯜꯂꯤꯕꯔꯥ ꯑꯩꯈꯣꯏꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯇꯨꯡ ꯏꯜꯂꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯄꯣꯁꯇꯜ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯀꯤ ꯂꯦꯡꯅꯥꯏꯗ꯭ꯔꯕ ꯃꯤꯅꯥꯏꯁꯤꯡ ꯍꯥꯏꯅ ꯀꯧꯖꯔꯝꯂꯤꯕ ꯃꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯃꯅꯥꯏ ꯑꯣꯏꯔꯛꯅꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯄꯤꯁꯤꯟꯖꯩ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯄꯁꯤꯡ ꯇꯧꯗꯨꯅ ꯃꯈꯣꯏ ꯏꯁ꯭ꯋꯔꯒꯤ ꯃꯅꯥꯏ ꯑꯣꯏꯅꯤꯡꯏ ꯔꯣꯃꯤꯌꯥꯒꯤ 7:15ꯗ ꯌꯦꯡꯃꯤꯟꯅꯁꯤ ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯕ ꯑꯗꯨ ꯋꯥꯈꯜ ꯇꯥꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯑꯗꯨ ꯑꯩ ꯇꯧꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯗꯕ ꯑꯗꯨꯃꯛ ꯑꯩ ꯇꯧꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯅꯤꯡꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯅꯤꯡꯗꯕ ꯑꯗꯨꯃꯛ ꯑꯩꯅ ꯇꯧꯔꯕꯗꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯗꯨ ꯑꯐꯕꯅꯤ ꯍꯥꯏꯕ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯗꯨꯒ ꯑꯩꯅ ꯌꯥꯃꯤꯟꯅꯔꯕꯅꯤ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯄꯥꯎꯜ ꯑꯁꯤ ꯅꯧꯅ ꯄꯣꯛꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯪꯖꯩ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯃꯆꯠ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯉꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯐꯔꯦ ꯑꯩꯅ ꯏꯁꯥꯕꯨ ꯂꯥꯛꯁꯤꯟꯖꯕ ꯉꯝꯗ꯭ꯔꯕ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯅꯧꯕ ꯃꯆꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯕ ꯉꯝꯖꯗ꯭ꯔꯕꯗꯤ ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯗꯨꯅ ꯑꯩꯕꯨ ꯂꯥꯛꯁꯟꯍꯟꯕ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯕꯨ ꯃꯁꯤ ꯑꯆꯨꯝꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯔꯝꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯝꯃꯤ ꯚꯔꯁ 17ꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯗꯨꯒ ꯇꯧꯔꯤꯕ ꯑꯗꯨ ꯑꯩꯅ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯂꯩꯕ ꯄꯥꯞ ꯑꯗꯨꯅ ꯇꯧꯕꯅꯤ ꯃꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯑꯩꯅ ꯆꯍꯤ ꯀꯌా ꯑꯃ ꯅꯩꯅꯖꯔꯝꯃꯤ ꯐꯔꯦ ꯄꯣꯜ ꯅꯪꯅ ꯑꯗꯨ ꯇꯧꯔꯒ ꯅꯪꯅ ꯃꯗꯨ ꯑꯃꯨꯛ ꯇꯧꯗꯦ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯌꯦꯡꯕꯤꯌꯨ ꯑꯔꯤꯕ ꯃꯆꯠ ꯑꯅꯧꯕ ꯃꯆꯠ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯪꯂꯝꯗꯦ ꯊꯋꯥꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯪꯂꯝꯗꯦ ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏꯗ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯁꯤꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯅꯠꯇ꯭ꯔꯒ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕꯁꯤꯡ ꯅꯈꯣꯏꯅ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯔꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯗ꯭ꯔꯒꯗꯤ ꯍꯛꯆꯥꯡ ꯋꯥꯈꯜ ꯑꯃꯁꯨꯡ ꯊꯋꯥꯏꯒꯤ ꯃꯇꯥꯡꯗ ꯈꯦꯠꯅꯕꯁꯤꯡ ꯑꯁꯤ ꯈꯪꯕꯤꯌꯨ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏꯗ ꯏꯁ꯭ꯋꯔ ꯂꯩ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯊꯋꯥꯏꯗ ꯅꯍꯥꯛꯅ ꯅꯍꯥꯛꯄꯨ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯣꯏꯍꯟꯈ꯭ꯔꯕꯅꯤ ꯅꯨꯡꯉꯥꯏꯔꯕ ꯃꯥꯏ ꯄꯥꯛꯂꯕ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯒꯤ ꯃꯈꯥ ꯄꯣꯟꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕꯗ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯀꯤ ꯊꯋꯥꯏꯗ ꯂꯩꯔꯕꯅꯤ ꯃꯄꯥꯟꯊꯣꯡꯗꯒꯤ ꯄꯤꯔꯛꯄ ꯁꯥꯐꯨꯒꯤ ꯃꯇꯨꯡ ꯏꯟꯒꯗ꯭ꯔꯥ ꯅꯨꯡꯗꯒꯤ ꯄꯤꯔꯛꯄ ꯁꯥꯐꯨꯒꯤ ꯃꯈꯥ ꯄꯣꯟꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯔꯦꯞꯆꯒꯗꯕꯅꯤ ꯏꯁ꯭ꯋꯔꯒꯤ ꯃꯈꯥ ꯄꯣꯟꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯃꯛꯄꯨ ꯃꯁꯤꯅꯗꯤ ꯑꯀꯣꯟꯕꯗ ꯑꯐꯕ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯍꯧꯖꯤꯛꯃꯛ ꯅꯉꯣꯟꯗ ꯇꯧ ꯍꯥꯏꯔꯤꯕꯗꯨ ꯑꯈꯥꯡ ꯀꯟꯕꯒ ꯂꯣꯏꯅꯅ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯊꯧꯒꯠꯆꯔꯤ ꯅꯪꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯃꯠꯇ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯛꯂꯣꯏ ꯊꯕꯛ ꯑꯗꯨ ꯅꯪ ꯇꯧꯅꯤꯡꯂꯝꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨ ꯇꯧꯕꯗꯤ ꯉꯝꯒꯅꯤ ꯀꯔꯝꯅ ꯑꯊꯦꯝꯕꯕꯨ ꯃꯥꯌꯣꯛꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯖꯤꯟꯖꯔꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯅꯤ ꯊꯥꯒꯠꯆꯔꯤ ꯖꯣꯏꯁ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯄꯁꯤꯡ ꯑꯁꯤꯗꯒꯤ ꯈꯪꯖꯕꯗ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯈꯟꯖꯤꯟꯕꯁꯤꯡꯗ ꯑꯐꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯛꯏ ꯑꯐꯕ ꯇꯧꯕ ꯍꯦꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯇꯧꯕ ꯍꯦꯜꯂꯛꯄ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯦꯡꯅꯔꯕ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤ ꯅ꯭ꯌꯨ ꯖꯔꯁꯤꯗꯒꯤꯅꯤ ꯋꯥꯍꯪ ꯑꯁꯤꯅ ꯍꯥꯏꯔꯤ
ꯅꯨꯡꯁꯤꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯈꯟꯕ ꯃꯤꯁꯛ ꯑꯃꯗ ꯑꯩꯅ ꯅꯨꯡꯁꯤꯕ ꯎꯠꯄ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯤꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯈꯣꯏꯗ ꯅꯨꯡꯁꯤꯕ ꯎꯠꯄ ꯉꯝꯗꯦ꯫ ꯃꯤꯅ ꯂꯥꯜꯂꯛꯂꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯈꯪꯂꯕꯁꯨ ꯃꯗꯨꯗ ꯆꯠꯄ ꯉꯝꯗꯦ꯫ ꯃꯁꯤ ꯀꯔꯝ ꯇꯧꯒꯗꯒꯦ? ꯑꯩꯅ ꯈꯟꯕꯗ ꯃꯤ ꯑꯃꯒ ꯅꯨꯡꯉꯥꯏꯅꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯌꯦꯡꯗꯅ ꯃꯤ ꯑꯇꯣꯞꯄꯒꯤ ꯑꯔꯥꯟꯕ ꯌꯦꯡꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯂꯥꯜꯂꯤ, ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯂꯥꯜꯂꯤ, ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯂꯥꯜꯂꯤ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯔꯣꯃꯤꯌꯥ 2ꯒꯤ 1ꯒꯤ ꯋꯥꯐꯝꯗꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯤꯗ ꯍꯥꯏ ꯃꯤ ꯑꯇꯣꯞꯄꯅ ꯇꯧꯕ ꯃꯇꯝꯗ ꯅꯪꯅ ꯕꯤꯆꯥꯔ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯃꯛ ꯅꯪꯁꯨ ꯇꯧꯏ꯫ ꯃꯁꯤ ꯑꯉꯛꯄꯅꯤ ꯖꯤꯟꯖꯔ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯃꯛ ꯊꯩꯗꯣꯛꯅꯕꯗꯤ ꯍꯣꯠꯅꯩ, ꯑꯇꯣꯞꯄ ꯃꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯊꯩꯗꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯈꯪꯖꯕꯗ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯐꯠꯇꯕ ꯁꯥꯖꯠ ꯂꯤꯆꯠꯅ ꯃꯤ ꯑꯇꯣꯞꯄꯁꯤꯡꯗ ꯑꯁꯣꯛꯄ ꯌꯥꯎꯍꯟꯈꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯖꯩ꯫ ꯑꯩꯈꯣꯏꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯣꯏꯒꯟꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯖꯔꯕ ꯑꯃꯁꯨꯡ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯛꯄꯤꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯖꯔꯒꯗꯤ ꯃꯤ ꯑꯇꯣꯞꯄꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯈꯪꯗꯅ ꯕꯤꯆꯥꯔ ꯇꯧꯕ ꯑꯁꯤ ꯍꯟꯊꯒꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯄꯤꯅꯕꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯇꯧꯖꯅꯤꯡꯉꯤ꯫ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯔꯝꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯖꯤꯁꯨ ꯗꯔꯀꯥꯔ ꯂꯩꯔꯝꯂꯣꯏ꯫ ꯑꯩ ꯑꯁꯦ ꯃꯄꯨꯡ ꯐꯥꯔꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯕ ꯁꯨꯛꯉꯝ ꯉꯝꯂꯝꯂꯣꯏ ꯑꯃꯁꯨꯡ ꯃꯤꯁꯤꯡ ꯑꯁꯦ ꯃꯄꯨꯡ ꯐꯥꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤ ꯊꯤ꯫ ꯕꯥꯏꯕꯜꯅ ꯏꯕ꯭ꯔꯦꯜ 4ꯗ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯁꯤꯡꯕꯨ ꯈꯪꯕꯤꯕ ꯄꯨꯔꯣꯍꯤꯠꯂꯦꯟ ꯑꯃ ꯂꯩ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯨꯝꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯊꯦꯝꯕ ꯊꯦꯡꯅꯔꯛꯄꯁꯨ ꯃꯍꯥꯛ ꯄꯥꯞ ꯁꯨꯛꯇꯧ ꯇꯧꯈꯤꯗꯦ꯫ ꯑꯩ ꯍꯔꯥꯎꯖꯩ, ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯖꯤꯁꯨꯅ ꯑꯩꯈꯣꯏꯕꯨ ꯈꯪꯕꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯃꯒ ꯈꯔ ꯍꯦꯟꯅ ꯈꯪꯅꯗꯨꯅ ꯕꯤꯆꯥꯔ ꯊꯨꯅ ꯇꯧꯗꯅꯕꯗꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯕꯗ ꯑꯁꯤꯒꯨꯝꯅ ꯇꯧꯕ ꯀꯅꯥꯁꯨ ꯂꯩꯇꯦ, ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯉꯣꯟꯗ ꯊꯤꯅ ꯇꯧꯔꯛꯄꯗ ꯅꯪꯁꯨ ꯍꯦꯛꯇ ꯊꯨꯅ ꯃꯉꯣꯟꯗ ꯃꯥꯌꯣꯛꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯩꯈꯣꯏꯅ ꯊꯨꯅ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯕꯒꯤ ꯃꯍꯨꯠꯇ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯀꯗꯕꯅꯤ꯫ ꯃꯗꯨ ꯇꯁꯦꯡꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯅꯤ꯫ ꯍꯣꯏ ꯆꯨꯝꯃꯤ, ꯃꯁꯤ ꯃꯇꯝ ꯃꯤ ꯆꯪꯏ꯫ ꯑꯇꯣꯞꯄꯕꯨ ꯃꯈꯣꯏꯒꯤ ꯁꯥꯖꯠ ꯌꯦꯡꯂꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯕꯤꯆꯥꯔ ꯇꯧꯏ, ꯑꯗꯨꯕꯨ ꯏꯁꯥꯕꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯆꯥꯔ ꯇꯧꯏ꯫ ꯆꯨꯝꯃꯤ, ꯑꯗꯨꯅ ꯌꯥꯝ ꯆꯨꯝꯃꯤ꯫ ꯃꯤ ꯑꯇꯣꯞꯄꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯌꯦꯡꯗꯅ ꯃꯈꯣꯏꯒꯤ ꯁꯥꯖꯠ ꯈꯛꯇ ꯌꯦꯡꯂꯒ ꯃꯈꯣꯏꯒꯤ ꯕꯤꯆꯥꯔ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯤꯁꯤꯡ ꯑꯁꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯩꯅꯤꯡꯗꯕ ꯄꯣꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒ ꯃꯤ ꯑꯇꯣꯞꯄꯁꯤꯡꯒ ꯂꯣꯏꯅꯕ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥꯗ, ꯂꯝꯆꯠ ꯁꯥꯖꯠꯇ ꯅꯨꯡꯉꯥꯏꯔꯛꯇꯕ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯕꯨꯗꯤ ꯅꯍꯥꯛꯅꯗꯤ ꯈꯪꯗꯦ꯫ ꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯑꯅꯥꯁꯤꯡ ꯅꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕ ꯅꯠꯇꯦ꯫ ꯅꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅ ꯍꯧꯖꯤꯛꯇ ꯊꯥꯗꯣꯛꯂꯝꯕ ꯅꯨꯄꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯤꯁꯤꯡꯁꯤꯅ ꯅꯪꯒꯤ ꯃꯊꯛꯇ ꯀꯥꯔꯒ ꯍꯦꯛꯇ ꯆꯠꯍꯜꯂꯨ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯍꯣꯏ, ꯃꯤꯁꯤꯡꯗ ꯍꯦ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯂꯥꯜꯂꯤ, ꯀꯁꯇꯃꯔ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯃꯆꯠ ꯆꯠꯀꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯀꯥꯟꯅꯕꯁꯨ ꯃꯇꯥꯡ ꯂꯩ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯐꯔꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯠꯇꯅ ꯇꯧꯔꯛꯂꯕꯅꯤꯅ ꯑꯩꯅꯁꯨ ꯐꯠꯇꯅ ꯍꯜꯂꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯍꯨꯠꯇ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯜꯅ ꯇꯧꯒꯗꯕꯅꯤ꯫ ꯐꯔꯦ, ꯋꯥꯍꯪ ꯑꯁꯤ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯂꯟꯗꯟꯗꯒꯤ ꯀꯦꯂꯤꯅ ꯍꯪꯂꯤ, ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯑꯊꯦꯝꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯏꯁꯣꯔꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨꯗꯒꯤ ꯄꯨꯛꯅꯤꯡ ꯑꯣꯟꯊꯣꯛꯄꯤꯅꯕ ꯏꯁꯣꯔꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯥꯊꯅꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯕ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯩ ꯏꯁꯣꯔꯒꯤ ꯈꯨꯠ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯌꯥꯎꯍꯟꯖꯔꯒꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯍꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯊꯦꯝꯕꯗꯒꯤ ꯀꯦꯂꯤꯅ ꯅꯥꯟꯊꯣꯛꯅꯕ ꯀꯔꯤ ꯈꯣꯡꯊꯥꯡ ꯂꯧꯒꯗꯒꯦ? ꯐꯔꯦ, ꯅꯪꯅ ꯈꯜꯂꯤꯕ ꯁꯥꯁꯇ꯭ꯔꯗꯨꯕꯨ ꯀꯔꯝꯕꯅꯣ? ꯊꯥꯒꯠ ꯏꯁꯩꯅ ꯍꯥꯏꯔꯤ, ꯏꯁꯣꯔꯗ ꯅꯁꯥꯃꯛꯁꯨ ꯅꯨꯡꯉꯥꯏꯖꯧ, ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯄꯥꯝꯖꯕꯁꯤꯡ ꯄꯤꯕꯤꯒꯅꯤ, ꯃꯍꯥꯛꯀꯤ ꯋꯥꯍꯩꯒ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯍꯥꯞꯄꯤꯒꯅꯤ꯫ ꯑꯩꯅ ꯈꯟꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯑꯃ ꯂꯩꯌꯦ ꯖꯤꯟꯖꯔ, ꯃꯗꯨꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯣꯠꯅꯕꯗ 1 ꯄꯤꯇꯔ ꯑꯁꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯑꯩꯒꯤ ꯃꯇꯦꯡ ꯑꯣꯏꯔꯤ꯫ ꯑꯩꯅ ꯑꯆꯨꯝꯕ ꯑꯗꯨ ꯇꯧꯅꯤꯡꯂꯕꯁꯨ ꯑꯩ ꯑꯆꯨꯝꯕꯗꯨ ꯇꯧꯕ ꯉꯝꯗꯦ꯫ ꯑꯩ ꯀꯟꯅ ꯍꯣꯠꯅꯖꯩ, ꯏꯁꯣꯔꯅ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯤꯕꯅꯣ ꯑꯗꯨꯕꯨ 1 ꯄꯤꯇꯔꯒꯤ 5:10ꯗ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯃꯇꯝ ꯈꯔ ꯑꯋꯥꯕ ꯈꯥꯡꯂꯕ ꯃꯇꯨꯡꯗ ꯊꯧꯖꯥꯜ ꯄꯨꯝꯅꯃꯛꯀꯤ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜꯗ
ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯒꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯔꯤꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯁꯅꯨ, ꯆꯦꯞꯅ ꯂꯦꯞꯍꯟꯕꯤꯁꯅꯨ, ꯀꯜꯍꯟꯕꯤꯁꯅꯨ ꯑꯃꯁꯨꯡ ꯂꯦꯡꯗꯕ ꯑꯣꯏꯍꯟꯕꯤꯁꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯖꯔꯕ ꯃꯇꯨꯡꯗ ꯍꯦꯛꯇ ꯏꯁ꯭ꯋꯔꯅ ꯑꯋꯥꯕ ꯑꯗꯨꯗꯒꯤ ꯊꯨꯅ ꯀꯟꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯐꯜ ꯑꯣꯏꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯑꯄꯦꯟꯕ ꯑꯣꯏꯗꯦ ꯍꯥꯏꯅ ꯈꯪꯕꯒꯤ ꯃꯊꯧ ꯇꯥꯏ꯫ ꯑꯩꯅ ꯈꯪꯕ ꯑꯃꯗꯤ ꯑꯐꯕ ꯇꯧꯅꯤꯡꯂꯒ ꯇꯧꯕ ꯉꯝꯗꯕꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯗ ꯀꯞꯆꯔꯒꯗꯤ ꯅꯍꯥꯛꯅ ꯑꯐꯕ ꯑꯗꯨ ꯇꯧꯕ ꯉꯝꯂꯛꯀꯅꯤ꯫ ꯏꯁ꯭ꯋꯔꯅ ꯂꯥꯛꯄꯤꯗꯨꯅ ꯅꯪꯕꯨ ꯅꯤꯡꯈꯥ ꯇꯝꯍꯟꯕꯤꯒꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯃꯇꯤꯛ ꯑꯃꯗꯒꯤ ꯃꯁꯤ ꯂꯧꯕꯤꯅꯅꯕ ꯑꯩꯅ ꯊꯧꯒꯠꯆꯅꯤꯡꯉꯤ, ꯃꯔꯝꯗꯤ ꯅꯍꯥꯛꯄꯨ ꯅꯤꯡꯈꯥ ꯇꯝꯍꯟꯒꯗꯧꯔꯤꯕ ꯑꯁꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯈꯛꯇꯅꯅꯤ꯫ ꯖꯣꯏꯁ ꯃꯥꯏꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯤ, ꯃꯔꯨꯞ ꯑꯗꯨꯈꯛꯇ ꯅꯠꯇꯅ ꯂꯩꯇꯕꯁꯤꯡꯗ ꯆꯤꯟꯖꯥꯛ ꯅꯠꯇꯅ ꯑꯃꯁꯨꯡ ꯄꯥꯎ ꯑꯃꯁꯨꯡ ꯑꯐꯕ ꯄꯥꯎ ꯇꯝꯕꯤ꯫ ꯅꯣꯏꯅ ꯀꯟꯇꯦꯛ ꯇꯧꯕꯤꯕ ꯌꯥꯒꯅꯤ jmmindia.org꯫ ꯉꯁꯤ ꯖꯣꯏꯁ ꯃꯥꯏꯌꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯅꯣꯏ ꯌꯥꯎꯕꯤꯕ ꯌꯥꯒꯅꯤ꯫ ꯖꯣꯏꯁ ꯃꯥꯏꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ꯫